ꯃꯌꯥꯝ ꯃꯄꯨ ꯃꯥꯒꯤ ꯅꯨꯡꯊꯪꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯖꯔꯤ. ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯤꯟꯕꯤꯌꯨ. ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯊꯪ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ. ꯇꯧꯔꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯊꯣꯡꯗꯨꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ. ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯏꯅꯛ ꯅꯛꯅ ꯁꯤꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯂꯩꯕꯅꯤ. ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯗ ꯃꯤꯇꯤꯡ ꯑꯃꯁꯨ ꯆꯠꯊꯕ ꯃꯥꯜꯂꯦ. ꯁꯤꯁꯦ ꯔꯤꯂꯤꯐ ꯀꯦꯝ ꯑꯣꯏꯕꯅꯤ. ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯥꯏꯠꯀꯤꯁꯤꯗꯁꯨ ꯈꯔ ꯂꯩꯕꯅꯤ. ꯑꯗꯨꯒ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯁꯤꯗ ꯊꯣꯡ ꯑꯅꯧꯕ ꯑꯃ ꯁꯤꯗ ꯀꯟꯁꯇ꯭ꯔꯛ ꯀꯟꯅ ꯇꯧꯔꯤ. ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. ꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯒꯗꯤ ꯁꯣꯝ ꯁꯥꯏꯠꯇ ꯂꯩꯕ ꯁꯤ ꯋꯥꯏꯔꯤ ꯁꯥꯏꯠ ꯀꯧꯋꯦ ꯑꯁꯦꯡꯕꯗꯤ. ꯁꯣꯝ ꯁꯥꯏꯠꯇ ꯂꯩꯕꯁꯤꯡꯁꯤꯒ ꯑꯁꯣꯝꯒ ꯕꯖꯥꯔꯒ ꯐꯥꯎꯅꯕꯁꯤ ꯌꯥꯝ ꯂꯥꯏꯅ ꯐꯥꯎꯅꯕ ꯌꯥꯒꯗꯣꯏꯅꯦ. ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. ꯇꯨꯔꯦꯟ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯗ ꯁꯨꯝ ꯐꯥꯎꯔ ꯆꯦꯜꯂꯤ ꯁ꯭ꯋꯥꯏꯗ. ꯁꯤꯒꯤ ꯃꯐꯝꯁꯤꯅꯤ. ꯒꯦꯠ ꯌꯧꯔꯦ. ꯑꯩꯈꯣꯏ ꯒꯦꯠ ꯌꯧꯔꯦ. ꯂꯩꯆꯤꯟ ꯐꯖꯅ ꯇꯥ ꯂꯩꯔꯝꯃꯦ ꯈꯥꯉꯕꯣꯛ ꯀꯣꯂꯦꯖ ꯌꯧꯔꯛꯄꯁꯤꯗ. ꯑꯉꯥꯡꯁꯤꯡ ꯈꯔꯁꯨ ꯁꯥꯟꯅꯔꯤ. ꯔꯤꯂꯤꯐ ꯀꯦꯝ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯑꯦ. ꯃꯌꯥꯝ ꯑꯩꯒꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯀꯛꯆꯤꯡ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯩꯈꯣꯏ ꯌꯧꯖꯔꯦ. ꯃꯐꯝꯁꯤꯗ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ. ꯍꯪꯒꯥꯝꯁꯤꯡ ꯑꯁꯤꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ. ꯊꯥ 2-3 ꯃꯃꯥꯡꯗ ꯃꯣꯏꯅ ꯊꯥꯈꯤꯕ ꯍꯪꯒꯥꯝꯁꯤꯡꯅꯤ. ꯍꯥꯎꯔꯅꯤ ꯐꯖꯅ ꯆꯥꯕꯁꯨ. ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅ ꯂꯥꯛꯑꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯐꯗꯤꯒꯣꯝ, ꯍꯪꯒꯥꯝ ꯑꯁꯤꯡꯕ ꯁꯤꯗ ꯊꯥꯔꯦ. ꯁꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ. ꯁꯣꯝꯒꯤꯁꯤꯅ ꯉꯁꯤ ꯈꯛꯇ ꯊꯥꯕꯅꯤ. ꯀꯣꯕꯤꯅꯤ, ꯀꯣꯕꯤ ꯆꯥꯔꯥ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛ ꯉꯁꯤ ꯗꯦꯠ 2 ꯗꯤꯁꯦꯝꯕꯔ 2, 2023. ꯁꯤ ꯍꯌꯦꯡ ꯊꯥ ꯀꯌꯥ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯒꯦ ꯑꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ. ꯈꯤꯇꯪꯗꯤ ꯃꯝꯈ꯭ꯔꯦ. ꯑꯆꯪꯕꯗ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯗꯒꯤ ꯑꯩ ꯂꯥꯛꯆꯕꯅꯤ. ꯁꯣꯝ ꯅꯥꯀꯟꯒꯤ ꯀꯣꯕꯤꯁꯤꯡꯁꯨ ꯌꯥꯝ ꯐꯔꯦ. ꯑꯁꯤꯅ ꯑꯉꯟꯕꯗ ꯊꯥꯈꯤꯕ. ꯌꯦꯡꯕꯤꯌꯨ. ꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯆꯥꯈ꯭ꯔꯕꯅꯤ. ꯀꯛꯑꯒ ꯆꯥꯕ ꯐꯖꯅ ꯌꯥꯔꯦ. ꯀꯣꯕꯤꯁꯤꯡꯁꯤꯁꯨ ꯐꯔꯦ. ꯇꯨꯔꯦꯟ ꯃꯄꯥꯟꯁꯨ ꯅꯛꯏ ꯂꯩꯔꯤꯕ ꯃꯐꯝꯁꯤ. ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯨ ꯌꯥꯎꯔꯒ ꯀꯟꯅ ꯍꯣꯠꯅꯔꯤ ꯉꯁꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯁꯦ. ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ. ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ. ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ. ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ.